ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯆꯔꯤ꯫ ꯁꯤꯡꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ: ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯏꯔꯥꯏ ꯂꯥꯏꯅꯁꯨ ꯊꯥꯕꯗ ꯍꯦꯛꯇ ꯍꯧꯕ ꯑꯁꯪꯕ ꯄꯥꯝꯕꯤ ꯃꯔꯨꯗꯨꯅ ꯁꯤꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄꯥꯝꯕꯤ ꯅꯠꯇ꯭ꯔꯒ ꯃꯔꯨ ꯃꯈꯜ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯌꯥꯃꯨꯛ ꯀꯥꯟꯅꯕ ꯄꯤꯕꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯝꯅ ꯈꯪꯖꯤꯟꯕ ꯌꯥꯏ꯫ ꯑꯍꯥꯟꯕꯗ, ꯁꯤꯡ ꯃꯍꯤ ꯇꯩꯕ ꯅꯠꯇ꯭ꯔꯒ ꯁꯨꯒꯥꯏꯗꯨꯅ ꯈ꯭ꯋꯥꯡ ꯅꯥꯕꯗ ꯊꯣꯝꯕꯗ ꯈ꯭ꯋꯥꯡ ꯅꯥꯕ ꯌꯥꯝꯅ ꯐꯍꯜꯂꯤ꯫ ꯑꯅꯤꯁꯨꯕꯗ, ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯂꯣ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯥꯡ ナꯏꯅ ꯅꯣꯡꯃꯒꯤ ꯃꯅꯥꯎ ꯃꯆꯥ ꯑꯃꯇꯪ ꯆꯥꯕꯤꯕꯗ ꯕꯤꯄꯤ ꯅꯣꯔꯃꯦꯜꯗ ꯂꯥꯛꯍꯟꯕꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯏ꯫ ꯑꯍꯨꯝꯁꯨꯕꯗ, ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ, ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕ, ꯄꯨꯛ ꯅꯨꯡꯁꯤꯠ ꯀꯥꯕ ꯄꯨꯝꯅꯃꯛ ꯁꯤꯡ ꯏꯁꯤꯡꯗ ꯐꯨꯠꯂꯒ ꯃꯍꯤꯗꯨ ꯒ꯭ꯂꯥꯁ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯅꯣꯡꯃꯗ ꯑꯃꯨꯛꯇꯪ ꯊꯛꯄꯗ ꯐꯍꯟꯕ ꯉꯝꯃꯤ꯫ ꯃꯔꯤꯁꯨꯕꯗ, ꯇꯥꯡ ꯆꯤꯛꯄ ꯅꯥꯕꯗ ꯁꯨꯒꯥꯏꯔꯒ ꯃꯍꯤ ꯇꯩꯕ ꯅꯠꯇ꯭ꯔꯒ ꯁꯨꯒꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯊꯣꯝꯕꯗ ꯑꯉꯛꯄ ꯃꯑꯣꯡꯗ ꯐꯍꯟꯕ ꯉꯝꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯥꯝꯕꯤꯅꯤ꯫ ꯉꯁꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯡꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯝꯒꯤ ꯑꯣꯏꯕ ꯃꯣꯠꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯛꯅꯕ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯁꯤꯡꯒꯤ ꯀꯥꯟꯅꯕ, ꯁꯤꯡꯒꯤ ꯁꯤꯖꯤꯟꯅꯐꯝ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯈ꯭ꯔꯦ꯫ ꯁꯤꯡꯒꯤ ꯀꯥꯟꯅꯕ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯈꯔꯗꯪ ꯊꯝꯖꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯖꯤꯟꯕꯤꯔꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯒꯅꯤ ꯈꯟꯗꯨꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯕꯤꯕ ꯑꯣꯏꯔꯕꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯂꯣꯏꯅꯅ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯑꯣꯜꯗ ꯊꯝꯕꯤꯌꯨ, ꯃꯔꯝꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯂꯥꯏꯛ ꯑꯃꯗꯤ ꯁꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯁꯤꯡꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯝꯒꯤ ꯑꯣꯏꯕ ꯃꯣꯠꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯎ꯫ ꯌꯥꯝꯅ ꯀꯥꯟꯅꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯜ ꯑꯃ ꯑꯅꯤꯗꯪ ꯄꯜꯂꯕꯗ, ꯑꯍꯥꯟꯕꯗ, ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯛ ꯑꯃꯗꯤ ꯆꯅꯤꯡꯗ ꯌꯥꯝꯅ ꯅꯥꯕ ꯐꯥꯎꯔꯕꯗꯤ ꯁꯤꯡ ꯒ꯭ꯔꯥꯝ 1ꯗꯒꯤ 2 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯀꯨꯞꯅ ꯇꯛꯈꯥꯏꯕꯤꯔꯒ ꯀꯞ ꯑꯃꯗ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯤꯔꯒ ꯇꯛꯈꯥꯏꯔꯤꯕ ꯁꯤꯡ ꯑꯗꯨ ꯍꯥꯞꯄꯤꯔꯒ ꯑꯣꯠꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗ ꯀꯞ 2 ꯅꯠꯇ꯭ꯔꯒ 3 ꯅꯨꯃꯤꯠ 6ꯅꯤꯗꯪ ꯊꯛꯄꯗ ꯆꯤꯛꯄ ꯅꯥꯕ ꯄꯨꯝꯅꯃꯛ ꯐꯍꯟꯕ ꯉꯝꯃꯤ꯫ ꯑꯅꯤꯁꯨꯕꯗ, ꯃꯁꯥ ꯂꯨꯝꯕ ꯍꯧꯔꯛꯄ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯕ, ꯑꯣꯅꯤꯡꯕꯅꯆꯤꯡꯕ ꯊꯧꯑꯣꯡ ꯍꯦꯛ ꯑꯣꯏꯔꯛꯄ ꯌꯥꯎꯏ꯫ ꯃꯇꯥꯡꯁꯤꯗ ꯁꯤꯡ ꯑꯁꯪꯕ ꯍꯥꯏꯕꯗꯤ ꯔꯣ ꯖꯤꯟꯖꯔ ꯃꯁꯤ ꯆꯤꯛꯇꯨꯅ ꯈꯔ ꯆꯥꯕꯗ ꯑꯣꯅꯤꯡꯕ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ, ꯊꯨꯛ ꯂꯥꯎꯕ ꯐꯍꯜꯂꯤ ꯍꯥꯏꯕꯁꯤ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯑꯍꯨꯝꯁꯨꯕꯗ, ꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯍꯥꯏꯅ ꯈꯪꯅꯕ ꯇꯥꯡ ꯆꯤꯛꯄ, ꯅꯥꯔꯚꯁ ꯄꯣꯝꯈꯠꯄ, ꯆꯠꯄ ꯉꯝꯗꯕꯒꯤ ꯂꯩꯅꯥꯁꯤꯡ ꯆꯍꯤ ꯈꯔ ꯌꯥꯝꯁꯤꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯊꯣꯛꯀꯜꯂꯤ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯣꯁꯇꯤꯑꯣꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯁꯤꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯂꯥꯛꯂꯕꯗꯤ ꯁꯤꯡ ꯑꯀꯪꯕ ꯃꯤꯂꯤꯒ꯭ꯔꯥꯝ 250 ꯏꯁꯤꯡ ꯀꯞ ꯑꯃꯗ ꯑꯣꯠꯂꯒ ꯅꯣꯡꯃꯗ 3 ꯔꯛ ꯊꯥ 3 ꯊꯛꯄꯗ ꯑꯅꯥꯕ, ꯆꯤꯛꯄ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯟꯊꯍꯟꯕ ꯉꯝꯃꯤ꯫ ꯃꯁꯤ ꯇꯧꯕꯅ ꯑꯩꯈꯣꯏꯅ ꯆꯤꯛꯄ ꯅꯥꯕꯒꯤ ꯐꯅꯕ ꯀꯦꯃꯤꯀꯦꯜ ꯍꯤꯗꯥꯛꯁꯤꯡ ꯆꯥꯕꯗꯒꯤ ꯍꯦꯟꯅ ꯐꯍꯜꯂꯤ ꯑꯃꯗꯤ ꯁꯥꯏꯗ ꯏꯐꯦꯛ ꯂꯩꯍꯟꯗꯦ꯫ ꯃꯔꯤꯁꯨꯕꯗ, ꯍꯩꯅꯤꯡꯗꯕ ꯇꯟꯊꯍꯟꯕ ꯐꯍꯟꯕꯗ ꯁꯤꯡ ꯃꯀꯨꯞ ꯏꯁꯤꯡ ꯑꯁꯥꯕꯗ ꯍꯥꯞꯇꯨꯅ ꯊꯛꯄ ꯅꯠꯇ꯭ꯔꯒ ꯍꯤꯡꯅ ꯆꯥꯕꯗꯁꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯃꯅꯤ꯫ ꯃꯉꯥꯁꯨꯕꯗ, ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇꯕ, ꯂꯣꯛ ꯊꯨꯡꯕ, ꯆꯈꯥꯎ ꯅꯥꯕꯅꯆꯤꯡꯕ ꯂꯩꯅꯥ ꯂꯥꯏꯑꯣꯡꯁꯤꯡꯗ ꯁꯤꯡ ꯐꯨꯠꯂꯒ ꯏꯁꯤꯡ ꯀꯞ ꯑꯃꯒꯤ ꯆꯥꯡꯗ ꯅꯣꯡꯃꯗ 2-3 ꯊꯛꯄꯗ ꯅꯣꯡꯃ ꯅꯤꯅꯤꯗ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯆꯞ ꯆꯥꯅ ꯄꯤꯕ ꯉꯝꯕ ꯍꯤꯗꯥꯛꯅꯤ ꯍꯥꯏꯕꯁꯤ ꯔꯤꯁꯔꯆꯁꯤꯡꯅ ꯊꯤꯖꯤꯟꯕ ꯑꯃꯗꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯒꯤ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ꯫ ꯇꯔꯨꯛꯁꯨꯕꯗ, ꯁꯣꯔ ꯍꯣꯟꯕꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯪꯕ ꯍꯥꯏꯕꯗꯤ ꯑꯇꯦꯛꯄ ꯁꯤꯡ ꯁꯨꯔꯒ ꯃꯗꯨꯒꯤ ꯃꯍꯤ ꯃꯤꯂꯤꯒ꯭ꯔꯥꯝ 100ꯗꯩꯅ 150ꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 12ꯅꯤꯗꯪ ꯊꯛꯄꯗ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯐꯍꯟꯗꯨꯅ ꯚꯦꯟꯇꯤꯂꯦꯇꯔ ꯁꯤꯖꯤꯟꯅꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯊꯧ ꯇꯥꯍꯟꯗꯕ ꯌꯥꯔꯦ ꯍꯥꯏꯅ ꯔꯤꯁꯔꯆꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ 8ꯁꯨꯕꯗ,
Ising puksat haina khangnaba diabetes ki laina naba insulin watpagi laina leiba mioisingdasu chang naina sing mahi ising asabada phutuna chayol nipal nang thakpada insulin kapagi chang hantahanba ngami blood sugar su normal oihanbada chauna mateng pangi adubu ising puksat laichat asigi tangkak chap chana khangdrabadi singi hidak asi karamba changda sizinnagadaba no haibadudi treatment tawraba matungda khangba ngamgani haina research singna phongdorakli wakhal loksing YouTube channel gi video asina ahanba oina yengbiba oirabadi wakhal loksing YouTube channel asibu subscribe tawbiyu bell icon su all da thambiyu maramdi mathangi video thagalakpa matamda notification laknabagi damak wakhal loksing YouTube channel asibu support tawbibu oina video asibu like tawbiyu amadi video asibu somgi imung manung amadi marung mapangsingda share tawbiyu somna karigumba semhaningba topic lairabasu comment section da phongdokpirau